ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯔꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯂꯦꯞꯄꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯄꯤꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯁ꯭ꯇꯣꯛꯀꯤ ꯆꯪꯈꯠꯂꯛꯏꯕ ꯔꯦꯗꯤꯃꯦꯗꯀꯤ ꯑꯣꯏꯅ ꯆꯪꯈꯠꯂꯛꯏꯕ ꯄꯣꯠꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯈꯔ ꯂꯧꯖꯍꯧꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩ ꯃꯌꯥꯝ ꯃꯊꯪ ꯅꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯞꯗꯦꯠ ꯁꯨꯝ ꯄꯤꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯑꯃꯈꯛꯀꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯁꯦꯠ ꯑꯃꯒꯤ ꯑꯣꯏꯕ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝꯁꯤꯡ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ 3 ꯐꯦꯁꯀꯤ ꯁꯣ ꯕꯣꯛꯁ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯗꯕꯜ ꯕꯦꯗ ꯑꯃꯒ ꯁꯤꯡꯒꯜ ꯕꯦꯗ ꯑꯃꯒ ꯂꯩꯔꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯂꯩꯔꯦꯀꯣ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯒ꯭ꯂꯥꯁ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯤ ꯃꯥꯒꯤ ꯁꯤꯇꯔꯁꯦ 4 ꯁꯤꯇꯔ ꯑꯣꯏꯔꯛꯀꯅꯤ 4 ꯁꯤꯇꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯤꯕ ꯁ꯭ꯄꯣꯟꯁꯤꯒꯤ ꯀꯚꯔ ꯑꯣꯏꯅ ꯍꯥꯞꯄꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯗꯔ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯦꯠꯇꯀꯣ ꯀ꯭ꯔꯤꯝ ꯀꯂꯔꯒꯤ ꯑꯣꯏꯕ ꯁ꯭ꯋꯦꯠꯅꯤ ꯑꯗꯣ ꯃꯌꯥꯝ ꯐꯤꯌꯥꯟ ꯕꯣꯛꯁꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯞꯗꯦꯠ ꯃꯆꯥ ꯑꯃꯈꯛ ꯄꯤꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯑꯥꯏꯇꯦꯝꯗ ꯂꯥꯛꯆꯒꯦ ꯑꯍꯥꯟꯕꯒꯤ ꯑꯥꯏꯇꯦꯝꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ 3 ꯐꯦꯁꯀꯤ ꯁꯣ ꯕꯣꯛꯁꯇ ꯑꯩꯈꯣꯏꯒꯤ ꯅꯥꯛ ꯒ꯭ꯂꯥꯁ ꯑꯣꯏꯕꯅꯤꯀꯣ ꯅꯥꯛ ꯒ꯭ꯂꯥꯁ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗꯇ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯌꯥꯝ ꯕꯣर्डर ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯟ ꯑꯃ ꯄꯤꯔꯤꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯈꯔꯥꯁꯦ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯟ ꯄꯤꯔꯤꯕ ꯒ꯭ꯂꯥꯁ ꯑꯣꯏꯕꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯏꯗ ꯑꯃ ꯐꯨꯜꯂꯤꯁꯦ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯎꯅ ꯉꯥꯛꯇ ꯍꯥꯞꯄ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯟꯁꯦ ꯍꯥꯞꯄꯣꯏ ꯑꯗꯨꯅ ꯁꯥꯏड ꯑꯃꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯁꯥꯏड ꯑꯃ ꯄꯨꯔꯥ ꯍꯣꯜ ꯑꯣꯏꯅ उरꯛꯀꯅꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯅꯥꯛ ꯒ꯭ꯂꯥꯁ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ 3 ꯐꯦꯁꯁꯤꯒꯤ ꯃꯥꯒꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯡꯕ ꯅꯠꯇꯦ ꯃꯇꯦꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯏꯗ ꯗ꯭ꯔꯥꯋꯥꯁ ꯑꯅꯤꯈꯛ ꯑꯣꯏꯔꯦꯀꯣ ꯗ꯭ꯔꯥꯋꯥꯁ ꯑꯅꯤ ꯑꯣꯏꯔꯤꯁꯤꯒꯤ ꯃꯔꯝꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ 3 ꯐꯦꯁꯀꯤ ꯊꯣꯡ ꯑꯍꯨꯝꯁꯤꯒꯤ ꯑꯣꯏꯕ ꯗ꯭ꯔꯥꯋꯥꯔ ꯑꯍꯨꯝ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯋꯥꯔꯁꯦ ꯄꯤꯛꯀꯅꯦꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯋꯥꯔꯁꯦ ꯑꯍꯨꯝꯒꯤ ꯃꯍꯨꯠꯇ ꯗ꯭ꯔꯥꯋꯥꯔ ꯑꯅꯤꯅ ꯀꯟꯚꯔꯠ ꯇꯧꯔꯒ ꯁꯦꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯁꯇꯃꯔꯁꯤꯒ ꯑꯩꯈꯣꯏꯒ ꯐꯖꯅ ꯇꯥꯟꯅꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯁꯤꯅ ꯐꯅꯤ ꯍꯥꯏꯗꯅ ꯆꯟꯕ ꯄꯣꯠ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯄꯣꯠꯁꯦ ꯑꯦꯁꯦꯝꯕꯜ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯑꯣꯏꯅ ꯆꯜꯂꯒ ꯂꯩꯕ ꯄꯣꯠ ꯅꯠꯇꯦ ꯑꯣꯔꯗꯔ ꯇꯧꯕꯤꯔꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯅ ꯀꯁꯇꯃꯔꯁꯤꯡꯒ ꯑꯩꯈꯣꯏꯒ ꯐꯖꯅ ꯇꯥꯟꯅꯃꯤꯟꯅꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁ ꯑꯣꯏꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯀꯥꯏꯅꯀꯣ ꯐꯖꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯨꯅꯤꯀꯣ ꯑꯩꯈꯣꯏ ꯍꯦꯟꯗꯜꯒꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯜꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯁ ꯑꯣꯏꯅ ꯍꯥꯞꯄꯤꯁꯦꯀꯣ ꯏꯁꯥꯒꯤ ꯀꯁꯇꯃꯔꯁꯤꯒꯤ ꯑꯄꯥꯝꯕ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯆꯟꯕ ꯄꯣꯠ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯦꯝꯕꯔꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍ꯭ꯋꯥꯏꯠ ꯉꯥꯛꯇ ꯊꯥꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯄꯔꯄꯜ ꯃꯆꯨꯅ ꯁꯤꯟꯈ꯭ꯔꯦ ꯃꯥꯏ ꯁꯤꯒꯤ ꯁꯦꯠꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯎꯄꯨꯗ ꯅꯠꯇꯅ ꯐꯃꯨꯡꯒꯤ ꯁ꯭ꯇꯣꯔꯦꯖ ꯕꯣꯛꯁꯇ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯦꯝꯕꯔꯁꯦ ꯑꯗꯨꯝ ꯁꯦꯠꯀꯤ ꯑꯣꯏꯅ ꯄꯔꯄꯜ ꯉꯥꯛꯇ ꯊꯥꯔꯦ ꯃꯌꯥꯝ ꯁꯤꯁꯤꯒꯤ ꯁꯦꯠꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯗ ꯕꯣꯛꯁꯅꯤ ꯑꯗꯣ ꯃꯌꯥꯝ ꯕꯦꯗ ꯕꯣꯛꯁꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯋꯥꯔ ꯑꯅꯤ ꯉꯥꯛꯇ ꯑꯣꯏꯔꯦꯀꯣ ꯑꯗꯨꯝ ꯊ꯭ꯔꯣꯡ ꯑꯣꯏꯕꯁꯨ ꯂꯩ ꯑꯗꯨ ꯊ꯭ꯔꯣꯡ ꯑꯣꯏꯕꯗꯤ ꯃꯌꯥꯝ ꯗ꯭ꯔꯥꯋꯥꯔ ꯑꯅꯤꯅ ꯉꯥꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯋꯥꯔ ꯑꯅꯤ ꯉꯥꯛꯇ ꯑꯗꯨꯝ ꯂꯧꯏꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯕꯜ ꯕꯦꯗ ꯑꯣꯏꯗꯣꯏꯅꯤ ꯗꯕꯜ ꯕꯦꯗꯁꯦ ꯃꯌꯥꯝ ꯁ꯭ꯇꯣꯔꯦꯖ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯔꯪ ꯀꯥꯞꯄꯒꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒ ꯃꯈꯥꯒꯤ ꯁ꯭ꯇꯣꯔꯦꯖꯀꯤ ꯄ꯭ꯂꯥꯏ ꯀꯩꯁꯦ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯔꯪ ꯀꯥꯞꯄꯒꯤꯗꯃꯛꯇ ꯑꯁꯨꯝ ꯅꯥꯀꯟꯗ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯍꯦꯗꯕꯣꯔꯗꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯦ ꯃꯌꯥꯝ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯠꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯋꯦꯠ ꯉꯥꯛꯇ ꯇꯧꯔꯦ ꯀ꯭ꯔꯤꯝ ꯀꯂꯔꯒꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯦꯠꯅꯤꯀோ ꯑꯗꯨꯒ ꯃꯌꯥꯝ ꯐꯃꯨꯡꯒꯤ ꯗꯤꯖꯥꯏꯟꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯇꯧꯕꯤꯍꯧꯔꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ड्रेसिंग बॉक्स अमबु लौरगदि अदुम सिटिंग स्टूल जेमा अदुम फ्री निको मैम कोई स्माइना स्पॉन्ज चावबा कोई स्वेट की कनो स्टूल जेमा फ्री नि तो मैम मथंगी आइटम जिना कोई डाइनिंग टेबल निको डाइनिंग टेबल द मैम मे किदि सिगी डाइनिंग टेबल जिगी मागी साइज से 36 नि 36 ओरगदि मैम 6 सीटर ओइबगदम निको तो मैम सिगी कस्टमर सिगी ओइनदि कोई 4 सीटर गाता 4 सीटर ख ओइरे याम कोमना ओइना तौजगेदना को तो हयें कोना हेंगलगना अमु खोइदा मु ऑर्डर तौजरकेना अहमबगी ओइना 4 सीटर ओइना लौबिरे अदा मैम खोगी सीटर्स दा हापिबा खोगी स्पॉन्ज गी ओइबा योमिबा कवर्स ना खोगी क्रीम कलर गी स्वेट नि अदुगा मैम सेंटर टेबल सिगा लेरे को अदुगा मैम सोफा दी याउद्रे सोफा दी दुम तोंगाना दुम तौजगरे को अदुगा सेंटर टेबल से कक्ति खोगी वुडन गी ओइबा उनिंग थौगी ओइबा पामेदना समाना खोगी सेंटर टेबल से उनिंग थौगी कापिबा रंगजिना डार्क मेरून मेटालिक ओइदुनी दुगा डाइनिंग चेयर मरी जिगे को दो मैम मथंगी आइटम्स ना खोगी बेड
मैम बेड बॉक्स से अमत नते बेड बॉक्स अनि यावे को फमुंग अनि मकी हाइबा तारे कोई फमुंग डबल अमगा सिंगल अमगा कोई कनागुम बसिनाउ सिंग कस्टमर सिंग न कोई को अमा खितंग ओय बसु यावे को कोई फमुंग अनि दुगी मयाई ओय बदुम थमदबगी दमकत को अदो मैम सिगी मे किदी मैम फमुंग अममगी बेड बॉक्स अमम थम्बियो ना हाइबने अदो मैम बेड बॉक्स अनि सोरे अदो मैम सिंगसाइगी आइना हाइजखिबा ममांगदा हाइजखिबा कोगी डबल बेड तुगी स्टोरेज की मखागी कनो दो उइदनी को सिजना मखागी प्लाई दो उइदनी अदो मैम थारिबा कलर्स ना कोई दुम उपुदगी होरगा फमुंग फाव मागी कलर से पर्पल गाता थारे सिजना मखादा हातुबा अहुमनी को दुगा मैम खोगी सिजना ngसागी डबल बेड तुगी ओइबा खोगी सिंगल बेड ओइदनी को मागी सेट तुगी ओइबा खोगी सिंगल ओइदनी सिजना खोगी फोल्डिंग दी ओइरकनी को दुगा स्टोरेज दी याउदबा दुगा खोगी खोगी मैतै ओइना दी खोगी मागी कोई फमजाव है को सिजी को फमजाव से कोई फमजाव से कोई स्टोरेज से अनंबा कोइना हुजि पोता जलकपा फर्नीचर सिंग सिदा कोई इपाई पोहदगी ओइरप कोई को समाना कोई फमजाव से स्टोरेज से यावना दे अदुना हुजि पोकी ओना दे कोई स्टोरेज से यावम द सिंगक्ति को कोई कस्टमर सिंग नजु को अदो मैम सिजना कोई फोल्डिंग दे ओरकनी अदुगा स्टोरेज दी यावदे अदो मागी स्टाइल दी मैम मागी स्टाइल से माने डबल गा सिंगल गी को हेडबोर्ड हापीबा खोगी स्वेट की क्रीम कलर की स्वेट लेरे स्पॉन्ज की कवर हापीजिको अदो फमुजी की स्टाइल जो लेरे फमुजी की स्टाइल से मैम सागी अपाम खुदिमक अदुम तौबि याई को खोगी स्माइना स्वेट मसा मम हापीजि सिजु कस्टमर की अपामनी खोगी सांगना हापजु मैम हम दम थागत जगरे अदुग सिजना मते मते ओरगनी को अदो इसा इसा की अपाम खुदिमक तो को खोगी उनिंग थौगी बु पामगदी मैम खोगी फर्नीचर दम लापिदुना इसा इसा की अपाम खोगी फर्नीचर की पोलम सिंगदो मैम खोगी दम तानमिनरगा खोगी सिना फनी हाबदो को मैम पुना तानमिनरगा फजना समिनासी अदो मैम ngasi गिदी खोगी फर्नीचर की आइटम से मतांस्ता लोसनजरगे मथंगी वीडियो दा मैम पुना मु थेंनामिनरसी